Loyalam E-PAO tabiriba khudimakpu Hitram Susmitana numidangi pau pizari ahanbida parthada headline. Prime Minister Modina Manipurda laglamdai asida nifu humda fungyargi BJP gi mandal sing yauna Paktaknana BJP primary membership tagi resign tawkhre. Prime Minister Narendra Modi bu Manipur miyamna harau taramna oktuna Manipurda santi purakpa yaba lambi ama pibiramu haina thamoi sengna haijasi haina MP Sana Chawbana phongdorakli. Manipur lengkakna UNC ga wari sanasi haiduna chepau pirakpadagi UNC gi mifam pangthoktuna waktana khrei. Pau sandona pijari. Prime Minister Modina Manipurda laglamdai asida nifu humdoi fungyargi BJP gi mandal sing yauna Paktaknana BJP primary membership tagi resign tawkhre. Bharat ki Prime Minister Narendra Modi na September 12 da Manipurda lakadaba numit ani khakta ngairaklaba matam hauzik BJP gi North East ki coordinator Summit Patra amadi party asigi Manipur in charge Ajit Gopsade Imphal da Laktringei cherak asida nifu humdoi fungyar ST gi BJP gi mandal sing yauna member sing Paktaknana BJP gi primary membership tagi tokhrei. Lauraliba khongthang asi BJP na hauzik lamdam asida oiriba phibam asigi matangda party gi constitution gi matung inna tawgadaba thabaksing pangthoktaba grassroots ta leiba singsu nathaibagi thawong gi mayokta BJP digi resign tawbagi phirep asi laukibani adomoinama state asigi miyam gi damak makhatana tawkhigani haina cherol asina phongdorakli BJP Manipur Pradesh ki special invitee amasu oiriba ngachonmi ramsangna luchingduna senior active member sing primary member sing nifu humdoi fungyargi oina BJP gi mandal gi president Yuba Morcha gi president Kisan Morcha ST Morcha sing executive ka loina basing amadi yankhai humdoi but level president ngasi official oiba BJP primary member gi resign tawkibani hari adom oinamak BJP thadoklabasu maikei adumgi amadi lamdam asigi miyamgi oiba thabak thoram singdi makhatana tawkhigani haina phongdorapaga loinana resign tawbagi mathau taba che sangsing mari lenaba singda pisingkhre hari mauge tapanuna leba gari sing UNC gi khongjang sagot singna tangkhai khrei Haukiba September Nipan gi ahing nongyadigi United Naga Council UNC na changsilakliba Naga taba mafam singda lalon itiki tabak sing athingwa thambagi khongjang asina maram oidana Dimapur amadi Guwahati dagi Imphal tamna changlakhiba gari sing mauge tapanuna lerakhiba sing adu khongjang sagotpa singna mafam aduda leibe yaroi haduna tanthorakpadagi hauzik Nagaland gi Khumuza gate phawba thaudo hankhre hari Pau asina hai hauzik Nagaland gi Khumuza gate ta pochei thanna yawa Manipur changlakadaba gari chamaga yankhai hena panuna leri hari amaromda ngarang amati nahal UNC gi khongjang sagot pasingna taphauda gari dagi chingtha hokiba potlam sing adu Senapati police ki kanguna ngarang lokhalaba matungda mapuda khusina kre hari potlam sing adu bisal gi potlam sing ngaktani hari amaromda ngarang jiri bamdagi security force na ngak senduna tongan potlam sing pusilakpa gari chamaga kunmari Imphal da puthorakre hari hairiba gari sing adugi manungda IOC gi thau puba gari kuntrani thoi LPG puba gari taruk amadi atai potlam sing puba gari marfudara taruk ni hari aduga Imphal dagi su khali gari chamaga kunipansu security na ngak selaga jiri bamda pusingkre hari Tongan ba mafam singdagi lalhoba mari amadi khulai kaya security force na fagatkhre Bharat ki Prime Minister Narendra Modi gi khongchat kamari lenana security force na lokhulakpa cheksin thorangi saruk ama oina Manipur gi tongan ba mafam singdagi lalhoba mari amadi khulai kaya fagale hari Police ki paw asina hai ngarang Sekmai police station gi manung chanba Tingri lamkhai dagi RPF PL gi lanmi ama fagatki Farba mioi adugi maming khundrakpong malang basing LS Tikenji chahi yankhai awang wabagai awang lekai degini hari matam ikan kanadana koireng na luchingba UNRF ki lanmi amasu masagi mayumdagi mobile phone ama SIM card amaga konana fagatki Farba mioi aduna sunu sipai awang lekai digi oinam naupi maitei LS Bikendra chahi kumapan kawi hari Amaromda numit adugi nungtilda pripaki lanmi amasu masagi mayumdagi fagale hari Fagalaba mioi aduna langthava kunja maya lekaidagi langpok lakpam sana tomba sing LS abung chahi nifuma thoi kawi mangondagi 9mm pistol ama magazine ama mobile phone ama SIM card amasu fagatki hari Pau asina hai tha asigi mapanda KCP taibangan bagi lanmi amasu Imphal East ki wangkhai andro parking digi fare hari Farba mioi aduna Chuchampur gi Saiko Zioweng dagi hauzikna Moirang Laisoi Chingkhale kaida leiba Ningthauzam Sunil Singh Alai Salai chahi kunipan kawi mangondagi su mobile phone ama wallet ama fagatki hari
Mitopsinggi su camp Manipurda thampham thokte haina haumina phongdoragli. Foreigners singi suspension of operation su camp Manipurda thampham thokte Center government ka Tounaba suni haina Federation of Haumina Press thadorokpa Cherolaman hari. Cherolasina hai Manipur government na foreigners singa su Tounaba si yamna chumdabani khanglapadagi Manipur government na inkumja lisingani kulhumjogi March tarada Kuki National Army KNA amadi Zomi Revolutionary Army JRA ka extension tawdaba haina warip lokhi adubu center government na Manipur government ki waripu mawal lawdana inkumja lisingani kunmanga gi September marida Kuki singa su extension tawbagi sign India ka tawki Manipur government asi Manipur gi miyam ki government sigi warepu ikai khumnadaba haibisi Manipur miyambu ikai pipini masina state amagi right pu khonggoina re hamati India gi history da detector gi mami ama taadun lehoragani Kuki ga tawnari basu si India government ka tawnaba oibani na su gi camp sing asi India gi achoba sta sing da thamnaba Manipur gi problem chada mafudara mapan solve tawgani PR lengak asina kari aronba agenda lebagi Imphal Valley gi akoibada su camp hangnibano aduga amuk naga gi khunja singa nangnana su camp thamjinna bo honari basi karigeno masigi lisang sina chatharakpa mabuk sengdaba litat mayam asina lengak mapubu thajahandabani India government na Manipur da ing tappa ama lisang sina lehenba pamlabadi ikhang khangba haidi singdaba mapu sengdaba gi lichatu topiba phai hari Nepal gi violence marakta tongan toamba jail singdagi bandeli sing taramanga nanthokrai Haukiba September 9 dagi Nepal da janjet na chatharakhiba protest asigi manungda Nepal gi tongan mafam singda leriba jail singdagi bandeli sing taramanga hena nanthokrai Nanthokiba bandi sing adugi manungda humphudi India Nepal border dagi fare bandi sing adu jail dagi nanthokuna chena bahona bada security ga khuthokna bagi thogdokta haujuk phawbuda sikiba bandi masing nipan sukrai aduga irang asina maram oiraga laikhidaba mi singna punna miyoi 138 sukrai Agency ki pauna haribana jail dagi nanthokuna chenkiba bandi sing adu Uttar Pradesh West Bengal amasung Bihar yauna India Nepal border gi tongan ba check posting ngak sen bagi thabak tawriba India gi SSB na farba matungda Nepal gi local police ta sinakhibani SSB asi India gi nompok thangba saruk India Nepal gi border fencing leitaba kilometer lising amaga chatre yankhai mathoi gi area asida ngak sen bagi thabak tawribani farba bandi sing adugi manungda ani ahumdi Indian origini ZJNH Hokiba hingsa yawba protest adugi manung September 9 amasung mapanda Nepal gi tongan ba jail kunmanga dagi bandi lising taranga mga henba adu nanthokibani Gandaki province leiba Kwaski district ki jail gi punna bandi chatrekar humdra humdoi nanthokibagi manungda tara humdoi di Indian nationally aduga marina foreigner ni hari maragasida Nepal police ki central spokesperson general Kuver Kayat na haikibada jail gi nantholaga chen kibagi manungda hoju phawda bandi lising amaga chamri ni yankhai manga fare bandi lising tarani thoiga chanipan yankhai ni thoi thiba khangdri irang asigi manungda sigiba punamiyoi 138 thoigi manungda 15 di masak maming khangle hari Nepal da hoji koriba irang asi mapung fana lakshinabagi damak ngasi Nepal gi Varakila da leba army headquarter da protest thariba janjet group ki mihut singh Nepal gi president Ramchandra Paudel amasung army chief Ashok Raj Sigdel yauna warisana krai mapung oina warisana ki ba adu lebak aduda interim government ama chalaina ba punamak yanaraba luchingba ama khanabagi matangdani adubo hojik phawgi oina yasinaraba luchingba adu puthokpadi ngamdri adumapu Nepal gi former chief justice Susila Karki asi interim government asigi luchingba ohenaba section kharadagi phongdorakpadi leire hari janjet ki luchingba Diwakar dangal na phongdokibadi interim government asi kanana luchingba oigadoribano habido protesters singna puthokpa ngamloi leadership asi khanaba honabada matam changkhigani ekhoina E9 tanaba pamde parliament jijob toba pami haiki search operation da Jiribam Jarel Pokpi village tagi khulai kaya fagat pangam khrei Jiribam district ki Jiribam police station gi manung chana Sonapur amasung Jarel Pokpi village ta sakhangdaba khulai paiba miyoi kayana mafam aduda khulai kaya lotsinduna thamle haibigi paw ama phongbadagi ngasi ayuk pung 3 rom taba matamda Jiribam district police
Taret Suba IRB, CRPF amadi Assam Rifles ke apunba combined force na mafam aduda changsinuna search operation chathakre hari. Ayuk pung tareka minute kontra dagina tara phawbada chathakiba search operation aduda mafam aduda lochinuna tholamba khulai kaya fagat pagamle hari. Police ki E-PAO asina hai. Fagalaba khulai sing adudi semdoklaba SBL gun ama countrymet mazan loading SBBL gun ahum .22 gi India Met pistol ama .22 gi DBBL gun ama 12 bore cartridge nipan while Yankai taruk ta haptuna thalamba gunpowder sing abikpa likli ahum da haptuna thamlamba gunpowder filling iron rod ama loinana misi machet makai kunmari su fangbangam khe hari. Manipur Governor na poppy pambi thariba sing check Tounaba forest officer sing da Khangankrai. State asigi poppy sowing season gi mangoina na Manipur gi Chingi district sing da pakshana poppy pambi thaba thingnaba officer sing da mikup na hom sing na leinaba khangan khibaga lunana karam ba area sing da poppy pambi thaba gi tabak chathariba ge haibagi check Tounaba forest officer sing da akanba directive pikrai. Manipur Sarkar ki Principal Chief Conservation of Forest and HOFF Anirag Vajpayee na thokiba order amagi matung ina anti-social elements singna poppy thabana area adugi ecology da amanga ta thon batanatana social asigi health ki phibam da chawna khudong thiningai oi loinana September dagi April phawgi matam asi poppy marup ma hunba amasung cultivation gi thabak thoram sing pakhanaba matam oibena mari lenaba district forest officer singna makhoi gi jaga singda anti-social elements singna poppy cultivation ga mari lenana paikhat pa thabak thoram sing paikhat pra habadu mapung phana ningthina yengshina ba khangali forest land singda asigumba activities sing paikhat pa habasi NDNPSA 1985 1 Adyanam 1980 amasung Indian Forest Act 1927 gi provisions sing asi violate tawribani maramaduna mari lenari but district forest officer singna local police department ga kusamnaduna drone technology siznaduna amasung staff sing patrolling tawduna asigumba activities sing pakhapra habadu mikupna hom singna yengshina ba khanghali loinana poppy thariba jaga sing adu district administration police nav amasung paramilitary force sing gi matenga loinana standard operating procedure gi matung ina khudakta manghana ba khangali hari panba yabadi haukiba numit kharani gi mamangda social media da Chingi district singda Paktaknana poppy pambi thana ba umang kaya maru kokthokle haina video footage ka konana thagalakiba aduda former chief minister and Viren gi makedigi yamna kanna nunang ba phongdoladuna hiram asida mari leneba singna mi yengchangna ba taksin khiba kalena akan ba firep ama yauna poppy pambi thana ba chathari ba thabak sing khudakta thingnaba gi thabak paikhana ba amasung national media singda ground survey tauna ba apel tabole khrabani loinan lebak asidagi drug maru fangna muthatna ba paikhaliba nasa mutta varat asigi pandam adu mapung phana fangna ba amasung drug na maram oiraga amanga ta kaya thokhaliba se thingna ba athuba amasung collective oiba action sing mathau tai haina phangdokhibani arubada maruba pa amuka hana pizari Prime Minister Monina Manipurda Laklamdai asida nifu humdoi fungyargi BJP gi mandal sing yauna Paktaknana BJP primary membership tagi resign tawkhrai. Prime Minister Narendra Modi bu Manipur miyamna harau taramna oktuna Manipurda santi purakpa yaba lambi ama pibiramu haina thamoi sengna haijasi haina MP sana jawbuna phongdorakli. Manipur lengakna UNC ga wari sanasi haiduna chepau pirakpadigi UNC gi mifam pangtoktuna watana khrei. Prime Minister Narendra Modi bu Manipur miyamna harau taramna oktona Manipurda santi purakpa yaba lambi ama pibiramu haina thamoi sengna haijasi haina MP sana jawbuna phongdorakli. Bharat ki Prime Minister Narendra Modi na September 12 da Manipurda lakadoriba asi Manipur miyamna harau taramna oksi ayhaki maikidigi su Prime Minister bu harau taramna okani haina Rajya Sabha gi MP lesemba sana jawbuna phongdokhrei. Wafam asi Imphal gi Palace compound laiba Rajya Sabha gi MP lesemba sana jawbugi mayumda pangthokpa paumishing ga unaba amada mahakna phongdokhibani. Mahakna mahakatana paumishing da hai Prime Minister na Manipurda lakadoriba asida mahaka unaduna state asida haukiba English ngani kulumdoi gi me ahumda thokiba irang asina landamasigi miyam gi awa anagi manil adu ngasi phawa koktan leri maduna Prime Minister na Manipurda lakadoriba asi ekhoigi ningba thungdaba awaba kaya tabigani yengbigani haiduna lakadoriba ase ekhoi pumnamaki laibak phabani miyamna
PM ga hakthengna unaduna miyamgi ningba thungdaba aikhoi miyamna awaba nangliba amadi awa ana kaya mayonaduna leiriba ase Prime Minister gi mafamda marik chumba phongdongnabagi tanja adu lawba chungani handak Prime Minister na Manipur da lakadoriba ase Manipur miyamgi awaba punamak kokhanba ngamba miyoi ama yamna tangna lakpani mahaki wahai amada thabak amada awaba pumnamak ase kopayaba tangna lakpa khungchet asida aikhoi pumnamakna harau taramna oklaga khudong chagadaba mayam hainingba pendaba leiba kaya thamoi sengna mahaki mafamda haiduna tungkhoiba santi purangnaba lambi ama piramnaba amadi chawkhat thorang kaya pibiramnaba harau taramna oksi lenana Prime Minister gi mafamda miyamna hainingba pendaba leiba mayam pumnamak adu thamoi sengna thamlaga mahaki mafamda tungkoina Manipur da santi purakpa yaba lambi ama PM gi handak Manipur gi khungchet asida pibiramnaba aikhoi pumnamakna harau taramna ominasi haiba wafamsu MP Lesem Basana Jawuna phongdoki